ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯇꯕ ꯌꯥꯗꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯈꯤꯕꯁꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯈꯜꯂꯛꯈꯤ, ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯗꯨꯅ ꯆꯠꯂꯒ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯅ꯫ ꯑꯃꯨꯛꯁꯨ ꯀꯁꯥꯔꯇꯕꯨ ꯌꯧꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯔꯒꯦ ꯈꯜꯂꯛꯄꯁꯨ ꯌꯥꯎꯈꯤ꯫ ꯀꯁꯥꯔ ꯌꯧꯔꯕꯗꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤ ꯊꯥꯈꯤꯕꯁꯨ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯡ 24ꯗ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤ ꯃꯗꯨꯗꯤ ꯇꯣꯉꯥ ꯑꯣꯏꯅ ꯇꯥꯈꯤꯕ ꯃꯤꯁꯇꯔ ꯃꯦꯜꯚꯤꯜꯁꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯆꯨꯝꯂꯝꯂꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯍꯥꯛꯁꯨ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕꯁꯤꯡꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯔꯝꯂꯅꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯍꯛꯆꯥꯡꯅ ꯀꯥ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯄꯅ ꯏꯁꯥꯕꯨ ꯀꯤꯍꯟꯕ ꯍꯦꯟꯒꯠꯍꯜꯂꯛꯄꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠ ꯆꯜꯍꯧꯔꯕ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯇꯕ ꯌꯥꯗꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯤꯟꯕꯗ ꯑꯊꯤꯡꯕ ꯑꯃ ꯂꯩꯔꯛꯈꯤ꯫ ꯑꯣꯏꯔꯝꯕ ꯌꯥꯕ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯑꯐꯕ ꯈꯛꯇꯃꯛ ꯑꯣꯏꯔꯝꯂꯁꯅꯨ꯫ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯔꯨꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯦ꯫ ꯑꯩꯒꯤ ꯈꯣꯡꯗ ꯈꯣꯡꯎꯞ ꯅꯠꯇ꯭ꯔꯒꯅ ꯐꯦꯅꯥꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯇꯣꯡꯂꯛꯈꯤꯕ ꯑꯄꯥꯕ ꯈꯣꯡꯎꯞ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯇꯠꯈ꯭ꯔꯕꯅꯦ꯫ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯜꯂꯝꯃꯦ꯫ ꯃꯐꯝ ꯑꯁꯤ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯏꯜ 10 ꯍꯦꯟꯅ ꯈꯣꯡꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯋꯥꯅꯔꯦ꯫ ꯂꯣꯏꯅꯅ ꯇꯉꯥꯏ ꯐꯗꯅ ꯄꯣꯊꯥꯕ ꯇꯥꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯃꯥꯏꯗ ꯁꯥꯡꯗꯣꯛꯅꯈꯤ ꯑꯃꯗꯤ ꯇꯨꯝꯅꯈꯤ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯠ ꯑꯆꯣꯟꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯏꯪꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯃꯨꯡꯗ ꯄꯪꯇꯨꯝ ꯇꯨꯝꯒꯟꯗꯦ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯀꯅꯥꯅꯣ ꯑꯃꯅ ꯍꯧꯗꯣꯔꯛꯄꯗꯨ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯈꯤꯗꯦ꯫ ꯑꯩꯕꯨ ꯍꯧꯗꯣꯔꯛꯂꯒ ꯃꯍꯥꯛꯅ ꯑꯋꯥꯕ ꯋꯥꯔꯤ ꯑꯃ ꯇꯝꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯁꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯑꯍꯥꯟꯕ ꯃꯉꯥꯜꯁꯨ ꯎꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯈꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯝꯂꯦ, ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯨ ꯂꯣꯏꯅ ꯁꯣꯟꯊꯅꯔꯦ꯫ ꯂꯝꯕꯤ ꯈꯪꯕ ꯃꯤ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯝꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯔꯤꯕꯅꯤ꯫ ꯈꯣꯡꯅ ꯆꯠꯄꯗꯨꯗꯗꯤ ꯊꯣꯏꯅ ꯑꯋꯥꯕ ꯄꯤꯕꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯤꯡ ꯑꯗꯨꯒꯤ ꯅꯥꯄꯣꯝ ꯃꯊꯛꯇ ꯆꯠꯄꯅꯤ꯫ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯑꯉꯝꯕ ꯀꯥꯈꯠ ꯀꯨꯝꯊ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯃꯔꯛ ꯃꯔꯛꯇ ꯂꯩ ꯃꯇꯥꯛ ꯆꯤꯡꯒꯤ ꯃꯇꯣꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯆꯤꯡꯗꯣꯜꯁꯤꯃꯛꯇꯤ ꯈꯔ ꯂꯥꯞꯂꯤ꯫ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯑꯣꯏꯕꯅꯤꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯤꯅꯤ ꯂꯩꯃꯇꯥꯛ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜ ꯍꯥꯏꯕꯗꯣ ꯍꯥꯏꯅ ꯇꯥꯈꯤ꯫ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯔꯛ ꯑꯃ ꯐꯥꯎꯗꯨꯅ ꯀꯁꯥꯔ ꯌꯧꯕ ꯂꯝꯕꯤ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯗꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯈꯩ ꯇꯥꯛꯄ ꯃꯐꯝ ꯑꯃ ꯂꯦꯞꯈꯤ꯫ ꯄꯨꯡꯆꯥ ꯈꯨꯗꯤꯡꯒꯤ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯊꯦꯡꯅꯕ ꯎꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯁꯨꯝ ꯍꯟꯊꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯃꯍꯥꯛꯁꯨ
ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯅꯕ ꯌꯥꯊꯪ ꯐꯪꯂꯝꯂꯗ꯭ꯔꯥ? ꯑꯩꯈꯣꯏ ꯈꯟꯖꯥꯟꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯊꯦꯡꯅꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯈꯣꯏꯗꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯂꯒꯗ꯭ꯔꯥ? ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯔꯝꯃꯤ꯫ ꯆꯥꯅꯕ ꯑꯃꯗꯤ ꯇꯨꯝꯕ ꯐꯪꯗꯕꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯟꯊꯔꯝꯃꯤ꯫ ꯇꯥꯡ 26ꯀꯤ ꯑꯌꯨꯛ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯅꯍꯥꯟ ꯇꯥꯡ 24ꯗꯒꯤ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯑꯩꯗꯤ ꯆꯣꯛꯊꯃꯟꯗꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯈꯟꯈꯤ꯫ ꯄꯨꯝꯅꯃꯛꯇ ꯊꯥꯖꯕ ꯂꯩꯔꯛꯇꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯝꯕꯤ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯔꯅꯤ ꯈꯟꯈꯤ꯫ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯏꯔꯩ ꯂꯩꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯕꯤ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯔꯕꯅꯤ ꯈꯟꯖꯈꯤ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯆꯥꯅꯕ ꯂꯩꯇ꯭ꯔꯕꯁꯨ, ꯆꯠꯀꯗꯕ ꯈꯣꯡꯆꯠꯅ ꯋꯥꯠꯂꯕꯁꯨ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯩ ꯈꯟꯈꯤ꯫ ꯃꯊꯪꯗ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯁꯤꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯎꯔꯨꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯍꯟꯈꯤ꯫ ꯈꯖꯤꯛꯀ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯒꯣꯂꯥꯏ ꯑꯃ ꯂꯩꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏ 3 ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯄꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯄꯣꯠꯌꯣꯝ ꯈꯣꯌꯣꯝ ꯈꯔꯁꯨ ꯌꯥꯎꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯉꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯍꯧꯏ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯥ ꯑꯣꯏꯈꯤ꯫ ꯑꯇꯩꯒꯨꯝꯅ ꯃꯍꯥꯛꯇꯤ ꯃꯁꯥ ꯈꯤꯡ ꯈꯤꯡ ꯂꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯒꯨꯔꯈꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯈꯔ ꯊꯨꯕ ꯍꯦꯟꯈꯤ꯫ ꯑꯐꯪ ꯑꯐꯪꯕ ꯄꯣꯠꯂꯝ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯇꯣꯜꯂꯕ ꯖꯤꯕꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯂ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛꯅ ꯈꯨ ꯀꯨꯜꯂꯗꯨꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯈꯤ꯫ ꯔꯥꯅꯤ, ꯔꯥꯅꯤ, ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯅ ꯊꯣꯡꯂꯝꯕ ꯆꯥꯛ ꯑꯗꯨ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒ ꯂꯩꯔꯝꯕ ꯊꯣꯛꯂꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯛ ꯑꯗꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯕꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯝꯒꯅꯤ꯫ ꯆꯈꯣꯝ 2 ꯁꯨꯅ ꯆꯥꯕ ꯐꯪꯅꯈꯤꯗ꯭ꯔꯕꯁꯨ ꯆꯥꯛ ꯑꯗꯨ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯦ꯫ ꯂꯩꯔꯝꯕ ꯈꯔꯗꯨ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯅꯈ꯭ꯔꯦ꯫ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯈꯔꯅ ꯆꯥꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯅꯤꯡꯊꯤꯅ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯗ ꯈꯥꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯆꯥꯛ ꯑꯁꯤ ꯀꯅꯥꯅꯁꯨ ꯁꯣꯛꯇꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯖꯕꯤ ꯑꯣꯏꯅ ꯈꯟꯖꯈꯤ꯫ ꯆꯥꯛ ꯑꯗꯨ ꯆꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔꯤ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎ ꯍꯪꯈꯤ꯫ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯅ ꯂꯥꯛꯄ ꯈꯣꯠꯄꯒꯤ ꯃꯔꯝꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯁꯥꯍꯦꯕ ꯑꯗꯨ ꯇꯥꯡ 25ꯗ ꯂꯩꯃꯇꯥꯛ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯇꯥꯈꯤꯕ ꯂꯝꯕꯤꯁꯤꯃꯛꯇꯗꯤ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯍꯔꯥꯎꯅꯈꯤ꯫ ꯃꯔꯝꯗꯤ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯊꯨꯅ ꯊꯦꯡꯅꯔꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒ ꯑꯩꯈꯣꯏꯒ ꯃꯥꯏꯜ 9 ꯐꯥꯅ ꯂꯥꯞꯅꯔꯝꯂꯔꯣꯏ꯫ ꯃꯅꯤꯄꯨꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯏꯜ 1.5 ꯆꯠꯂꯒ ꯌꯦꯛꯅꯕ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯎꯃꯪꯁꯤꯡ ꯐꯥꯎꯔꯒ ꯆꯠꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤ꯫
ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯅ ꯂꯩꯔꯤꯕ ꯀꯦꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯝꯕꯤ ꯇꯥꯛꯄꯤꯒꯦ ꯂꯝꯖꯤꯡꯕꯤꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯀꯥꯞꯅꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯀꯤꯕ ꯄꯤꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯌꯥꯝꯁꯤꯒꯤ ꯂꯝꯖꯤꯡꯕꯤ ꯑꯣꯏꯔꯝꯂꯕ, ꯀꯃꯥꯟꯗꯔ ꯑꯣꯏꯔꯝꯂꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛ ꯑꯁꯤ ꯂꯧꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯑꯄꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯉꯝꯊꯈꯤꯕ ꯁꯔꯨꯛ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯈꯤꯗꯦ, ꯃꯔꯝꯗꯤ ꯂꯥꯟꯕꯟ ꯑꯗꯨ ꯌꯧꯅꯅꯕ ꯆꯦꯟꯁꯤꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯖꯕꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯇꯨꯅ ꯃꯗꯨ ꯂꯥꯟꯊꯣꯛꯍꯧꯕ ꯇꯥꯏ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯥꯟꯕꯟ ꯑꯗꯨ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯗ ꯊꯠꯅꯅꯕ ꯁꯥꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯈꯠꯄ ꯉꯝꯂꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯟꯕꯟ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯐꯅꯃꯛ ꯂꯥꯏꯒꯅꯤ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕ ꯐꯥꯎꯕ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯥꯈꯠꯇꯨꯅ ꯆꯠꯄ ꯇꯥꯔꯕꯁꯨ ꯂꯥꯟꯕꯟꯗꯨꯕꯨ ꯁꯥꯔꯤꯕ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯋꯥꯒꯤ ꯃꯇꯣꯟ ꯑꯗꯨꯗ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯄꯟꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩ ꯂꯥꯟꯕꯟ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯅꯤ꯫ ꯃꯁꯤꯗꯤ ꯍꯥꯏꯗꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯨꯕꯗ ꯈꯣꯡꯅꯦꯠꯐꯝ ꯆꯥꯗꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯑꯣꯟꯊꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯀꯣꯝ ꯑꯗꯨ ꯑꯇꯩ ꯀꯣꯝꯒ ꯃꯥꯟꯅꯔꯝꯗꯦ, ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯉꯝꯂꯝꯗꯦ꯫ ꯑꯩꯍꯥꯛ ꯈꯨ ꯀꯨꯟꯗꯨꯅ ꯂꯥꯟꯕꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯔꯣꯝꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅꯅ ꯄꯟꯖꯈ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯌꯣꯟꯕ ꯕꯟꯌꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯅ ꯁꯣꯏꯔꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯕꯤꯔꯛꯈꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯈꯤ꯫ ꯆꯤꯡꯃꯥꯏ ꯑꯗꯨ ꯀꯨꯝꯊꯔꯛꯄꯒꯤ ꯆꯣꯛꯊꯕꯅ ꯃꯊꯛ ꯌꯧꯔꯛꯄꯗ ꯑꯩ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯋꯥꯕꯅꯁꯨ ꯅꯤꯡꯁꯥꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯀꯣꯝꯗꯨꯗꯒꯤ ꯃꯊꯛ ꯌꯧꯔꯛꯄꯒ ꯑꯩ ꯍꯤꯞꯊꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯀꯥꯞꯄ ꯂꯦꯞꯈꯤꯗꯦ꯫ ꯌꯦꯛꯅꯕ ꯑꯃ ꯑꯅꯤꯁꯨ ꯇꯨꯈ꯭ꯔꯦ꯫ ꯌꯦꯛꯅꯕꯁꯤꯡꯗꯨꯗꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯀꯌꯥꯗꯨꯅ ꯅꯤꯡꯊꯤꯖꯅ ꯈꯟꯖꯤꯟꯈꯤꯕꯅ ꯃꯈꯣꯏꯗ ꯑꯇꯝꯅꯅ ꯀꯥꯞꯄꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯣꯏꯈꯤ꯫ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯂꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯅꯣ ꯑꯃꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯤꯡꯊꯛ ꯑꯗꯨꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯇꯥꯈꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗꯦ꯫ ꯌꯥꯝꯅ ꯑꯔꯥꯞꯄꯗ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯎꯄꯥꯜꯁꯤꯡ ꯑꯗꯨꯅ ꯈꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯄꯗ ꯎꯕ ꯑꯣꯏꯕꯅꯤꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯁꯤꯐꯥꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯕꯁꯨ ꯃꯔꯨꯞꯂ ꯌꯦꯛꯅꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯂꯕꯁꯨ ꯑꯩ ꯋꯥꯃꯟꯂꯗꯨꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯒꯨꯔꯈꯥꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯤꯀꯨꯞꯇꯨꯅ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯤ ꯁꯤꯐꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯍꯩ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯍꯤꯡꯗꯨꯅ
ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯃꯛꯅ ꯑꯩꯕꯨ ꯍꯔꯥꯎꯕ ꯑꯃꯗꯤ ꯊꯥꯖꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯜꯂꯛꯈꯤ꯫ ꯃꯤ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯈꯣꯏ ꯈꯥꯒꯤ ꯁꯦꯠꯂꯤ ꯍꯥꯏꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯕ꯭ꯔꯥꯖꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯒꯨꯔꯈꯥꯁꯤꯡꯅ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯒꯨꯝ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯕꯦꯡꯒꯨꯜ ꯈꯣꯡꯂꯝꯃꯤ꯫ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅꯁꯨ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯈꯣꯡꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒꯤ 43rd ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀꯤ ꯕꯦꯡꯒꯨꯜꯒꯤ ꯃꯈꯣꯜꯒ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯕꯦꯡꯒꯨꯜ ꯃꯈꯣꯜꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯔꯨꯃꯥꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯩ ꯃꯆꯥ ꯑꯃꯗ ꯀꯤꯁꯤꯜꯂꯒ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯥꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ ꯈꯔꯗꯪꯒꯤ ꯄꯨꯟꯐꯝ ꯑꯣꯏꯔꯕꯁꯨ ꯄꯥꯎꯈꯨꯝ ꯍꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨ ꯄꯨꯡ ꯀꯌꯥ ꯑꯣꯏꯔꯕꯣꯏ ꯈꯟꯈꯤ꯫ ꯆꯤꯡꯊꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯉꯝꯕ ꯃꯈꯩ ꯆꯦꯟꯅ ꯆꯦꯟꯅ ꯂꯥꯛꯈꯤꯕꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯀꯁꯥꯔꯔꯣꯝꯗꯒꯤ ꯂꯥꯛꯄ ꯒꯨꯔꯈꯥꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯛꯈꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯩ ꯃꯈꯣꯏꯗ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯔꯨꯞ ꯑꯣꯏꯔꯝꯂꯒꯅ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧꯔꯤꯕꯅꯤ, ꯌꯦꯛꯅꯕ ꯑꯣꯏꯔꯒꯅ ꯁꯤꯕ꯫ ꯑꯩ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯩꯊꯪꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯥꯍꯦꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯍꯨꯛꯅꯈꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯒꯨꯔꯈꯥꯁꯤꯡꯅꯤ꯫ ꯑꯩꯈꯣꯏ ꯍꯤꯡꯂꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦ꯫ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯃꯦꯝ ꯁꯥꯍꯦꯕ ꯆꯤꯡꯈꯣꯡ ꯐꯥꯎꯕꯗꯪ ꯆꯦꯟꯊꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯔꯨꯅꯕ ꯍꯣꯠꯅꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯑꯃꯁꯨꯡ ꯍꯥꯏꯗꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯍꯦꯛꯇ ꯄꯥꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯒꯠꯈꯤ꯫ ꯃꯤꯠꯇꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯃꯥꯏ ꯃꯤꯠ ꯏꯉꯥꯎ ꯉꯥꯎꯅ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯦꯟꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯤꯡꯈꯣꯡ ꯇꯝꯅ ꯆꯦꯟꯊꯈꯤ꯫ ꯑꯣꯐꯤꯁꯔ ꯑꯅꯤꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯩꯅ ꯆꯦꯟꯊꯕ ꯑꯗꯨꯗ ꯅꯨꯡ ꯑꯃꯗ ꯈꯣꯡꯅ ꯅꯦꯠꯂꯨꯕꯗꯒꯤ ꯑꯣꯟꯊꯈꯤꯗꯨꯅ ꯈꯣꯡ ꯂꯩꯊꯦꯛꯈꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯗ ꯑꯩꯒꯤ ꯀꯣꯛ ꯉꯥꯎꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒ ꯎꯅꯈꯤꯕ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯅ ꯆꯦꯟꯊꯔꯛꯂꯤꯕ ꯆꯤꯡ ꯑꯗꯨꯗ ꯑꯩꯕꯨ ꯍꯦꯟꯒꯠꯇꯨꯅ ꯃꯥꯌꯣꯛꯅꯅ ꯆꯦꯟꯈꯠꯈꯤꯕ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯇꯩ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯂꯝꯕꯤꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯐꯝꯊꯈꯤ ꯑꯃꯗꯤ ꯀꯞꯈꯤ꯫
ꯂꯦꯞꯄ ꯂꯩꯇꯅ ꯑꯩ ꯀꯞꯈꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯩ ꯀꯞꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯀꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯤꯠꯀꯤ ꯄꯤꯡꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯈꯤ꯫ ꯀꯞꯄꯇꯅ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯈꯤ꯫